मियामना सनदरे हाइनरिबा लुपा तरा सत्पी चांदी सनदबा लेते कोइनसी मियामना लौबियु बैंक नसु लौजरी हाइना ऑल इंडिया बैंक ऑफिसर्स कन्फेडरेशन ना फोंदोरकले नुमित कयानी लौखत्तना लेरंबा इम्फाल सिटी की अमोना काइसिंग ngarang numidang mahut minister Syam Kumar Masa yauna sengdokre Mahiru Singh Thindok Tinjin Tauba School Van Amada Sakandaba Singna, Nomai Kapsil Lamagi Taudopo, Yanib Fong Doctona, Amistagi, Tomi Singna, Wakani from Satakre. Amasung National Award Formangam Krabalam Damasiki Kusa, Hibaki Polam Sunny Hena, Pantoibi.com na Yong Hyber brand Namda, Malamgi Kaitil the Mai Pangna, Kongdaba. Mayam kurumjari adum niyambir basi impact news ni ay taklamam siyam kanen hauzik pungja si pawbagi marba pawsing miyam de pizari miyam na sanadre hainariba lupatara satpi coin sanadaba leite coin si miyam lobiu bank na sulawjari haina all India Bank Officers Confederation gi State Secretary CS Lilavantan miyam da appeal tawrakli Hiramasigi matang the MZ Avenue the Labour State Bank of India gi branch da pawmising unabada all India Bank Officers Confederation gi State Secretary CS Lilavantan Fongdorapagi matungina kanagumba miyoi kharna sandokpat ongana maram oiraga lupatara sapi koinasi chanadri haina launadaba hauriba asi laibak thibadi India gi currency amabu sanadi haina lawdaba haibasi logi mayokta laibaga chapmanai amadi sel law haiba yadriba miyoi adugi mathakta case tawu yabagi ayaba lei maramaduna miyamna sel asi lawbiyu haina su appeal tawrakli Siki pesha chana de habo hamse is totally masi aranbo yum famne ekoi pesha chana de bayaroi ekoi na kariguma pot laiba matamda pesha si lawdi hairagadi masi laiba ka sigi ain gi natraga laiba ki chana kano India gi constitution gi mayokta laibani haina lawda masi yamna kaido fama mane na thamjani adana pesha si lawbiu adaga pesha lawdi haiba tunga se masi ekoi lali haina RBI na su Manipur government ki financial institution asu koi public ta awareness pibineba agi tarap tagi amadi nasagi awaba tarba singi tarap tagi keno tawri siki pesha chan de habo hamse is totally masi aranbo yum famne koi pesha chana de bayaroi koi na kariguma pot laiba matamda पैसा सी लौदी हैरगदी मसी लेबा का सिगी आइन गी नत्रगा लेबा की चनकानो इंडिया की कॉन्स्टिट्यूशन गी मायुक्त लेबनी हाइना लौबदा मसी यामना काइदो वफम मने न थमजनी अदना पैसा सी लौबियो अदगा पैसा लौदी हैब तुंगा से मसी अखोई लाली हाइना आरबीआई नसु मणिपुर गवर्नमेंट की फाइनेंशियल इंस्टीट्यूशन नसु कोई पब्लिक ता अवेयरनेस पीबिनेबा आगी तरफ तगी अमदी Nasagi awaba tarba singi taruptagi keno tawri Numit kayani logthok tana leramba khwaraman kaithel pauna kaithel amasung thangal kaithel gi amoda kai singarang numidang athengbada maut minister ti Syam Kumar Masama kiyauna sengdokre lamdengda laiba solid waste treatment plant da amoda kai thadabada laikai miyamna thadaba thingkhibadagi IMC na konba mafam singdagi amoda kai Kongat palep khibana maram oiraga numit kharne gi mamangdagi kaithel gi akoibada amoda kai kaya pik thana pairik tu laikhibani Amona kai kaya aduna maram oiraga miyam da sound khodong sa da ba mayuk nare haina media da yaur khraba matung da ngarang midang athengbada mahut minister Syam Kumar Masamak sumjit paiduna wai sit pa yauduna amora kai sengki bane kaithel gi mafam kaya da pairamba amora kai singado GSCB amadi tata deeper forward sitin aduna sengdoki loinana amora kai singado numidang athengbada lamdeng da laiba solid waste treatment plant da thadana ba hona bada laikai miyam thorak tu thingki adabo Imphal West Police ki additional SP Hemantana lusingba team amana miyam adu control tawduna amora kai singado thadaki Mahiroi Singh Thindok Tinjin Tauba School Vienamada Sakangdaba Singh na Nomai Kapsil Lamdana Aki Akang Pirambabu Yanima Fongdoktana All Manipur School Students Transporter Association Amsta Gi Thaumi Singh na Wakadim from Satakre Panba Yai Thasaki Tang Mariki Ahing Nongyai da Hill Valley School Pauravigi Van Driver
Tingbaizam Sunil Gilamlai Meleka the Labor Yum Gitongal the Kham the Tamba School Benda Sakang the Singna Nomai Kapsilam Kibani. Kwakatal Tidim Ground the Pang Tokiba Wakadi Fam Adu the Sar Yakiba Amstagi General Secretary Jimmy Tongbramna Tungyumbi Oiba Mahiru Singbo Orakaduri Mahiru Singbo Semba the Saru Yariba School Van Driver Singda Aki Akang Pibaki Taudopo Association Sina Awamu Tak the Kandem Tawi Hingnabagilan Famda Van Service Tauduna Imung Manung Puriba Driver Singi Matakta Kanagumba Civil Organization Amasung Loop Amatana Ating Bat Tambigano Free Zone OM behind the so appeal directly. Van service to visit now Shinji Tungi Punshi Kakibi Fire Pama Piva Mama Lagadi, Ako Manipur Labor School Van service Kuting service left Hoga, Ako Lady Bus Civil Society Connection, Mayamagi, Ako support Matungina, school fencing freely service to Wayanaba, Ako Yamna silent Yamna Akogi democratic among the Koi Kongjang Mayam Lakpay, Hajimaki de Konda, Kogi Pivam Sina, Konda, Tunga Karitola the Kanda, Nina Komasita, we don't have Wakalons in the Kundam. National Award from Kraba Lamdamasig Oiba Kusa Haibagi Polam Sunny Henba Pantavi.com na Iong Haiba brand name da Malem gi Kaitel the Mai Pak na Kongdabangam Kray. Logistic Oiba Kodong Sadabana Maram Oiraga Miam na Pamnari Lamdamasig Oiba Polam Yonmada Kodong Sadaba Kardi Mai Unari Haina Pantavi.com gi project head Sebam Budavina Impact News the Fong directly. Wangkai Kaitel Asangbi Pantoibi Arcade Laiba Fantoibi.com ge office the Palmis Unabamada Sebam Budavin Hai Lamdamasigi Oiba Polam Singasi Malam ge Kaitel the Yamna Pamba Moirakli Helm Amasu Handicraft Department gi Akanaba project Ama Oina Trial Visista Pantoibi.com asi Mamang Sahigi April da Haudokibani Ngasi Pantoibi.com Sahi Mamapung Fare Luna na Mai Fakna Lamdamasigi Oiba Polam Kaya said Asigi Kaktanatana Internet ki Kutangda Malam ge Kaitel the Yon Bahore Fantavi.com na Amazon da vendor amal oiduna lamdamasigi kusa haibagi polam iong haiba brand name da polam kaya yon mangamle polam kaya su loan stone na basem sari budabi na makha taraduna lamdamasigi polam asida kahena semdok sajin ba tauduna akhanaba design ama thamduna malam ge kaithel da miyam na pamga da bomong da polam kaya su yon ba hore lonena miyam na su yam na pam na leinari Fantoibi.com na Tham the Lupa Lak Aniki Polam Mai Park na Yon Mangamli, Ningol Sako Bamasung Serao Yauna, Kumai Matam Dadi, no more the Lupa Lissing Yankai Faba, Mai Park Yon Mangami Heidi. Pura Fangi by Helumen handicraft products directly customer get through the Johan Maneva. The question just have a pot say daily the Muxina Bayade, quality kitang depend on value addition a money hapagum direct when I can order putting Jalagata would it out there. Manipur the labor handicraft Hindu product ma'am. She would completely mapan the Yohun Mangamdri. Amazon Hakali say a money cat a Hakotangari. A Hana completely Hakolakan the Hana labor port Miam the Hana Pangan Mother. Aduna when a Kali upon them. Blue dart Kumaka Lazica. So mine Moigum Makita Moy service Kitan Moina Kitan to be regadi Aduna and the Upai came later. I'm not Amazon Center Amazon handle over again. Yamchat Poita Yamchatna when a Potuna Sum Kanjala. Moina ko rent among lore sa hiya mani sangin hadi study to gum daka tari initial phase de ko isana delivery to was na fa yen kal Manipur ki tongan tongma school sing tamne ba board of secondary education Manipur na form ba class 3 gi environmental science study larik ase makhalani thokna tambadagi mairo emadi ma passing da khudong sa da kaya mayok nari haina KSA gi president N Setana phong dorakli Hiramasigi matang dang asi khoya thong da leiba Kanglei Park Students Association KSA gi office da pang thoki performance una bamada Setana makhata na hai vo na phong duna housing school sing da tamliba larik asi makhalamana 2017 October da phong bani larik asi da punna content kunipan yauri loinan larik makhal amana 2018 gi December da phong bani larik makhal asi da na punna content kunmari khakta yauri Matawasum na manadaba content oibana school sing da oza sing na su larik takpa da yamna chawna khodong sa ta bamayok na re masigi matakta larik asi black and white nambana maram oiraga pigliba angang sing da samana ba yaba piksa kaya masu yauri maram asina mainaba board ki bosem na hiramasigi matang da karamba larik tamgada bano haiba adu hapta amagi manungda clarification pigada bani haina su taksilakli Board of Secondary Education Manipur na prescribed to class 3 gi environmental studies asi ani thokona hojik leiriba society amasung student amasung parents sing da yam chamam na ba puan ba amasung leita lairaba
family dadi economy fattabanina lairek anisi leinabu honarakpada problem ama oibuga loinana board of secondary education na ngasi phabo lairek karamba tamgudoino haibasi haidabasi yamna laibek thibani amasung KSN asi yamna lumna lawuga loinana ngasi dagina hafta amki manungda masi karamba lairek tamgudoino amasung tamuidino haibasi haidukta taragadi KSN chap chaba thodang lorone India amasung Southeast Asia gi lebak singa laluritik yauna hiram kayada kanaba pinabagi pandamda paikal aliba Trans ASEAN Railways project na piriba saithengi matangda miyami oiba khananeba amangasi mariba press club ta pangthokre nomagi oiba khananeba mifamasi project asina sokalaba taren pokpi lengang sing none yauna tongan ba khul sing eco network YVSR YSCPIP CRAM amasung YFPHR na sinduna pangthokibani Khanan nabagi mifamada sa yakiba none area women's association ni secretary Asim Kamay na haikibada Trans ASEAN Railways project ki damakta Northeast Frontier Railways na paikal liba thabakta khwaidagi saitheng piriba si housing fawbagi oina chingi khul singdani trail lambi semna na bahona bada ching tawkhaiba leinung hutpa yaungna makhal kayagi thabak paikal lapana khunja sengna ising phangdaba mai unare thabak subada sizinariba chemical yawba cement gumba posak kayana lawbuk amasung pamlau singda tasinduna mahi marung amata thava yadre madugi mathakta asawa truck amadi machinery kayana sappada lambi ka hena sokpada natana madudagi thorakpo ufulna makhal kayagi laina layung mai unare mahakna makha taraduna hauzik sathariba railways line ni thabak asina miyoibagi hak khongaung nari hairaduna khunja singna thengnariba awaba sing mainraba singda wakalabasu tabidre pifam thopa compensation suna pidre marmasina miyamna thengnariba awaba si marinaba laingak na miyeng sangbidrabadi khongjang kaya lakpa yai haina section 1 thamlaki Koidi singda laibani kanada haigado no akoi khangdreba akhang ahai singna asi maram sida compensation pigdo bo adom noi su khra mateng piraga mangkhi ba mohoto khradi mateng pininga haibiu haibisi haijaningi aduga amuk none gi ising ngotli se ti subasu yade polik phengba phau yadre sidin na da ba yadabna sidin na badagi phuri thongba yam leye aduga yaradi adugi ising phata chemical gi pot lakpudo mafam mada thaidok pi hanba aduga akoi gi turendo asengna nana thambiba adugu hauzik phau sembidabge lok ta dum thabanina nga su karisu lok gi tharoi oisu ama oisnu amta phaba ngamdreba hauzik Kanglaipa Communist Party Military Council gi Military Affairs na landamasi da doctor gi sinpam pai diba singda Kanglaipa Communist Party KCP gi mingda aran mamongda senkhai thungkhai satari haibu wakat lakpadagi thigat lubada KCP amadi masi gi faction lamata ga mari lenaramdre hairakli aina thingraba lalolof asina thadorakpa Serolda KCP noyon kangbu na tabasingna sengi mateng lauba laklagadi maduda miyamna pibigano lubasida pau pibanatraga laikai miyam sangduna faraga makhoibu wate miyusu hairakli Japan Korea Sinama di Spain yauna tongan ba mafam leibak singda pamna sanariba samudrada phangba octopus asi lamdam asigi miyamna yamna sanaba chinjak amo orakli Octopus asi Imphal gi maming leraba fast food amadi restaurant sing dawarang kaina phangli octopus yonduna miyam de pizza pithak tawriba new second laiba fast food grub house ki provider irom soni na phongdorpada octopus asi Delhi da laiba INA Delhi Hut market gi flight lamna masida pusilakpani octopus asi Manipur gi miyam na yamna pamna chajaba sinjak makhalamasu oirakli haiki Octopus yon mana fast food asida achauba mai pakpagi mai kaida sangsilakli hainasu mahakna makhata na phongdorakli Customer singse topasi am moi favorite amadi oi initially hawrpa matamda akoina di prawn gumbo oina hena ka common noiba item sina hena chatkadra na khanjabne adu octopus manipur gi oina di adum one of the most favorite menu da laibse asi oi akoi gi se weekday da di customer lakpa khotpase kitang wale akoi gi Saturday Sunday gumbo sida mi khara hena lai amuk chen basi about 40 to 45,000 gi maya di adum chele adu cheli se octopus katana te octopus kharam yaure squid kharam yaure prawn kharam yaure crab kharam yaure adumai torga kg kha yen thoknarga adu octopus na di khwai hena chele Manipur Police na paikat pa singthani nga iba thabak singe manung channa Imphal West Police ki kangbu amana ngasi makhol hoba gari masa sing fagat kre fagat pagi thabak adu singjamai police ki SDP onul singba kangbu amana tidim ground da sathagi bani
ꯐꯥꯕꯒꯤ ꯊꯕꯛ ꯑꯗꯨꯗ ꯒꯥꯔꯤꯒꯤ ꯆꯦ ꯆꯥꯡ ꯁꯨꯗꯕ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯅ ꯔꯣꯌꯦꯜ ꯏꯟꯐꯤꯜ ꯀꯨꯟꯅꯤꯄꯥꯟ ꯑꯃꯁꯨꯡ ꯗꯣꯀꯦ ꯃꯔꯤ ꯐꯥꯒꯠꯈꯤ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯔꯤ Nagaland Sanagadaba ceasefire Manipurda Pushilapa Yaroi Haiduna, all Kaksing Students Union Aksu, Kaksing Kaitel Apumanupi Luf, KKANL Amasung, Zoen Non-Government Voluntary Organization ZNZVO, Ohumna, Pun Sindana Miami, Kongsit Amasat Kre. Kaksing Kaitel Irabot Park Taki Hauduna, Kaksing Kongnang Bari Fang Bamasung Kaitel Akoibada Sataki. India government ka ceasefire tawnariba Ukhrul district ta NSNIM gi KM leisilakpadagi Assam Rifles ki NSNIM gi ceasefire Manipur da sanadi hairaga su illegal oina Manipur da NSNIM gi KM sing lairi ungkhanabagi thauduk aduna NSNIM gi KM Manipur da lei haiba mayak sengna takli laingak asinadi khangsin usinadana tumin laithokpa asai angpapoi Nagaland khaktada sanagadaba ceasefire asi Manipur da hiram amatada Marilanade, Nagaland ceasefire asi Manipur da Pusilakpa Sukya Yabangamloi, Hainasu, Langak Nasu NSNIM gi, KM Sing Manipur Manungda, Ladiba Singasi Atuba Matamda, Taktoki Gadabani Hainasu, Aksugi President, Asis Ronana Fongdorakli. Yohava Isau Topamade Mai Sakman Singba Natural Disaster Tolapa Matamda Kudaki Oina Matau Karamna Mi Kangadaki Haibagi Matangda Arunachal Pradesh ki Doimukhi National Disaster Response Force NDRF ki Taranthi Suba Battalion na mock exercise Pangtokre Tormadu Personnel Singda Awareness Pinabagi Padamda CRPF Langzing Imphal gi Kampoj Hospital na Sinduna CRPF Manipura Mas Nagaland Sector gi IPS IGP Rajesh Kumagi Miyang Makhada CRPF Langzing Group Center da Pangtokibani Ngasigi mock drill aduda Ozama di Mahiru Singh Yaungna Force Personnel Punna Saniyang Khairomna Sariyaki Singmerong Traffic Island VWD na Lambi Paktokpagi Sengbat Sagatpagi Tabakta Puktal Luraba Sana Konang Ani Ngasi Ningtau Laisema Sana Zauba na nahuna na amuk thazin kre PWD gi official singamadi Uttara Sanglel gi amai bi kaya yauna thauni thoram tawduna khonang asi thaki bani MSPDCL amadi MSPCL hariba company ani asigi deputation employees singi pithok tan leiriba March amadi April thagi tolop atuba matamda pithok pi haina Manipur Electricity Employees Union gi Chirulaman appeal tawrakli Hauji matanga swaida break amatang laujage break matungda chahi sigi February 3 mari gi lonaba ahingda masagi yumgi thongzilda masak khangdaba miyoy singna nomoina kaplamada gi soktun leiraba mapa masagi report amadi Manipur masam maling gi tonga tongba ipau sing puduna laksage impact news po mengta lebi break matung taran oksare hoji makhada pauda Manipur lengakna lamdam asigi law and order gi phibam phagalle haina kayarak miyamda phongdok labaso Imphal East ki Lamlai Police Station konba Singkhai Kholen Mayalekai dagi wahengbam pamahiba masung ma ki masanupi W Malim ngan bibo nongmaina kaftuna hatna ba honda nabagi thaudokta senaba miyoy sing ngasi fawba mailaba authority na phagat pangamdri masigi matakta sibi yaba mawongda tamthina soklaba mapa masa anigi layengna na ngasi fawba lenga ki maikai dagi mateng amata piramdri Hiramasigi matangda Impact News ki reporter elangma musuk amasung camera person Sapam Henry dagi akhanaba pagdama Imphal East Lamlai Police Station na konba Singkhai Kholen Mayai Laikai dagi wahengbam pamhaiba amadi mahaki masa nupi wahengbam malengwanbi chahi asigi February tang 3 amasung 4 gi lonaba ahing nongyaida masagi mayunggi thongjil maktada masak khangdaba miyoi ahumna nongmaina kaplamba dagi shokhi pamhaibagi thavak amadi pukta
nongmai maru ani panki maleng nganbina pukta nongmai maru ama panduna Raj Medicity da laikat naki pamhaiba hospital asida operation ani tauraba matungda ngasidi fibam khara phagatle maleng nganbisu hospital asida operation ahumlak tauduna mahusagi fibamda tamna hanjillaknabagi damakta hidak kanna sari nongmai se kapsalaba matumda aingonda ani pale chanupi da ma pale usinna sinna sha singa sokpa khoina inthokduna thongwang ma makosi inthokhraba matungda akoidi mapal thopang ngamdamina makoisu masak masa khangogdre aduga makoisi gari thongaga dum thungal wang ma dum thogdo chakre Idam asigi matangda mari lainaba Lamlai Police Station da imung manungi maikaidagi wakat labasu ngasi phawba senaba mioi amata phagat pangamdri Chief Minister gi miyamgi numita phawba imung manungi mioi singna Chief Minister masamaka haktheng nana unaduna hiram asigi matangda wakat labasu ngasi phawba kanaba phangba ngamdri Chief Minister gi miyamgi numitida khoije Chief Minister unaba salle Chief Minister unna kansida changaga khoina wari taija kana harakanda moina mo atop pham chalu har adugi kana base kayam ta hosigoba kayam khana phangde hosi Amaromdana yamna ngagliba wafam amana asuk thina soklaba mapa masagi fibam asida ngasi phawba Manipur laingaki maikaidagi mating amata pibidri local MLA masamaksu hiram asida ngasi phawba mieng amata sangba laitri haina imung manungi maikaidagi nungaitana phongdorakhi koi lekaisida leiriba mijingna akoidamta senbiramdragadi akoi jangamana hingdorige ai sangyoinadi yam chauningba phawye moi AAY card pairaba lairaba mioi singda Chief Minister gi haksengi tengbangi khudong saba pigani hairabasu imung asina card phangnabgi damak form thajin khrabasu ngasi phawba phangba laitri Chief Minister gi timbangi ju che thajanjare adubu hojik phawba kana amta laitri ai khakta natana khungang sina lairiba pairiba moina che pirpasina di chanadaba wafam ama oirakpanina matungda su khangogdabadi lairaba khoina taliba khajitang gorsu hakchengi tingbang oigani han khalubado punamang aremba takhi Numidangi matamda imung asi laikai miyamna sangduna imung manungi awabada saruk yabga loinana sengi mateng phawba puthokduna imung asigi awabada laikai mateng twangduna lakdi hiram asida laikai miyamna Manipur laingak amadi local MLA gi maikaidagi mieng sangbirappa pamli isa singji siba yade soiba ngam ba yawba yade haidana khanadana ahing yairek santri tongnadana leminarapse asuk yamna sangaba matam asi ngasi bawbada Law and order phare phagale hanagi matanga manadre hujikti yamna sakhale haibase ngasi baw manungda tamthina leraba asokpa singjigi ni haidana sarkar gi maigedi gi garigumba ba mating ju phangba leitri aduga circle gi MLA oibiriba lamlai kendra gi jisna su ngasi bawbada hangbiba su leite haibiba su leite haina praja aikoi gi site gi masim haijani Mamangda thokhiba thaudok singi akiba lairingai chairak asida haukhiba megi tang tarukki numidang pung taraga ni thoirom tarakpa matamda pamhaibagi shumangda masak khangdaba mioi ama mamangda laklamba adugumna kari masa tongduna laklamba mahaki masa nupana thengnaraki haina makhata na paudam lakhi pung kano baroga minute ahum ta yam khonge nai thong matamda masak khangdaba nupa ma yu kan sumangi matonda lepalarame aina taslai ka ba matamda ado aina nang kana no hangwada kaidagu lai no hangkanda maje chumna lakpani aina chalo thengi haima to maje gari masada thawrga sakhiba Amaromdana pamhaiba amadi malenganbi anibu nongmaina kaplamba asigi matangda haukhiba April gi tang kunga marida Manipur da phongba pause singda lalholup amana senaba mioi sing khangle haina yaurkhiba adu yamna nungai laingangna puthokpa ngamdriba senaba mioi sing maming adu haiba lalholup aduna miyam khangna maming matha sing lauthok piraknabagi damakta pamhaibana makhatana apil tawrakhi haugiba April gi tarik kunga mari pause singjeida aikogi yauloi singna koigi singai khunda thokhiba mapa masabu nomai kapambagi thawdokta chenai haina chenabani haina phongdokhiba do aikogi tadi yamna nungaijai adubu masak mamin panna yawba natabanina adu akoina khangbadi namde aduna yaragadi masak mamin panna sengdokpirau haibdo aina
ꯊꯝꯖꯅꯤꯡꯉꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯀꯤꯍꯟꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯂꯨꯞ ꯑꯃꯒꯤ ꯂꯨꯆꯤꯡꯕ ꯌꯥꯎꯅ ꯃꯤꯑꯣꯏ ꯀꯌꯥ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡ ꯑꯃꯁꯨꯡ ꯃꯄꯥꯟꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯌꯥꯝꯅ ꯑꯇꯦꯟꯕ ꯃꯇꯝꯗ ꯐꯥꯒꯠꯄ ꯉꯝꯈꯤ ꯃꯇꯝ ꯑꯗꯨꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯂꯤꯁꯀꯤ ꯏꯟꯇꯦꯂꯤꯖꯦꯟ ꯋꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯥꯛ ꯋꯥꯡꯉꯕ ꯑꯃꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯔꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯁꯤꯡꯈꯩ ꯈꯨꯂꯦꯟꯒꯤ ꯄꯥꯝꯍꯩꯕ ꯑꯃꯗꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯑꯅꯤꯕꯨ ꯃꯁꯛ ꯈꯪꯗꯕꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯝꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯁꯨꯛ ꯀꯨꯏꯔꯕ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯐꯥꯒꯠꯇꯅ ꯂꯪꯂꯥ ꯂꯪꯖꯤꯟ ꯄꯨꯊꯣꯛꯄ ꯉꯝꯗꯕꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄꯒꯤ ꯊꯧꯅꯥ ꯑꯗꯨ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯕ ꯑꯁꯤ ꯋꯥꯍꯪ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯅꯤꯄꯨꯔꯗ ꯁꯛꯈꯪꯗꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡꯗ ꯈꯨꯠ ꯊꯥꯔꯝꯕꯒꯤ ꯊꯧꯗꯣꯛꯁꯤꯡꯗ ꯁꯣꯛꯑꯕ ꯑꯃꯗꯤ ꯂꯩꯈꯤꯗꯕꯁꯤꯡꯒꯤ ꯃꯐꯝꯗ ꯑꯦꯁ ꯒ꯭ꯔꯁꯤꯌꯥ ꯄꯤꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯃꯥꯡꯗꯒꯤ ꯑꯗꯨꯃꯛ ꯆꯠꯊꯗꯨꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯄꯥꯝꯍꯩꯕ ꯑꯃꯗꯤ ꯃꯥꯂꯦꯝꯉꯥꯟꯕꯤ ꯑꯅꯤꯕꯨ ꯁꯣꯛꯍꯟꯗꯨꯅ ꯁꯤꯕ ꯌꯥꯕ ꯃꯑꯣꯡꯗ ꯁꯣꯛꯍꯜꯂꯕ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯍꯜꯂꯕ ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯇꯦꯡ ꯑꯃꯠꯇ ꯄꯤꯔꯝꯗ꯭ꯔꯕ ꯑꯁꯤꯅꯗꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯃꯃꯜ ꯑꯁꯤ ꯂꯩꯇ꯭ꯔꯕ ꯍꯥꯏꯕꯁꯤ ꯋꯥꯍꯪ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯑꯃꯔꯣꯝꯗꯅ ꯁꯣꯛꯑꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯁꯥ ꯃꯊꯟꯇ ꯁꯣꯛꯑꯒ ꯃꯥꯡꯖꯔꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯁꯨ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯋꯦꯌꯔ ꯏꯁ ꯗ ꯒꯚꯔꯟꯃꯦꯟꯠ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯊꯣꯛꯂꯛꯂꯤꯕ ꯑꯁꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇꯒꯤ ꯃꯤꯌꯥꯝꯅ ꯇꯥꯃꯤꯟꯅꯁꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤꯗꯃꯛ ꯀꯦꯃꯦꯔꯥ ꯄꯔꯁꯟ ꯍꯦꯅꯔꯤꯒ ꯂꯣꯏꯅꯅ ꯄꯥꯎꯗꯝꯖꯔꯤꯕ ꯏꯁꯥ ꯏꯂꯥꯡꯕ ꯃꯨꯁꯨꯛ ꯁꯤꯡꯈꯩ ꯈꯨꯂꯦꯟ ꯃꯨꯁꯨꯛꯇꯒꯤ ꯑꯈꯟꯅꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯈꯥ ꯇꯥꯕ ꯄꯥꯎꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯅꯕ ꯃꯥꯟꯇꯣꯞ ꯈꯟꯕꯗ ꯑꯣꯟꯊꯔꯛꯄꯗꯒꯤ ꯈ꯭ꯋꯥꯡ ꯁꯣꯛꯇꯨꯅ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯕ ꯂꯥꯏꯁ꯭ꯔꯝ ꯑꯕꯨꯡꯆꯥꯅ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯗ꯭ꯔꯕ CMHT ꯑꯃꯁꯨꯡ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠꯀꯤ ꯀꯥꯟꯅꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯍꯪ ꯍꯪꯂꯛꯂꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯔꯦꯁꯄꯣꯟꯗꯦꯟꯠ ꯁꯒꯨꯟꯁꯦꯝ ꯅꯔꯤꯁꯇꯒꯤ ꯑꯈꯟꯅꯕ ꯔꯤꯄꯣꯔꯠ ꯑꯃꯒ ꯂꯥꯏꯁ꯭ꯔꯝ ꯑꯕꯨꯡꯆꯥ ꯃꯥꯟꯇꯣꯞ ꯈꯟꯕ ꯌꯥꯎꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯏꯃꯨꯡ ꯃꯅꯨꯡ ꯍꯤꯡꯅꯕ ꯍꯣꯠꯅꯔꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯩꯅꯧ ꯊꯣꯡꯈꯥ ꯋꯥꯔꯗ ꯅꯝꯕꯔ 9ꯗ ꯂꯩꯕ ꯑꯕꯨꯡꯆꯥ ꯏꯪ 2013ꯀꯤ ꯑꯣꯒꯁꯠ ꯊꯥꯗ ꯊꯥꯡꯃꯩꯕꯟ ꯊꯥꯎ ꯒ꯭ꯔꯥꯎꯟꯗ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝ ꯑꯃꯒꯤ ꯃꯥꯟꯇꯣꯞ ꯈꯜꯂꯤꯉꯩꯗ ꯃꯥꯟꯇꯣꯞ ꯃꯊꯛꯇꯒꯤ ꯇꯥꯔꯛꯇꯨꯅ ꯌꯥꯡꯂꯦꯟꯒꯤ ꯁꯔꯨ ꯁꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯛꯂꯤ ꯑꯩ 2016ꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯕꯝ ꯆꯤꯇꯔꯟꯖꯟꯒꯤ ꯍꯥꯏꯀꯠ ꯇꯝꯕꯒꯤ ꯁꯦꯝꯕ ꯁꯥꯕ ꯇꯧꯕꯗ ꯃꯥꯟꯇꯣꯞꯇꯒꯤ ꯇꯥꯔꯛꯑꯒ ꯑꯩ ꯉꯁꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤ ꯑꯣꯏꯈꯤꯕꯅꯤ ꯆꯍꯤ 3 ꯐꯥꯔꯛꯑꯦ ꯑꯩ ꯁꯤ ꯐꯤꯕꯝꯁꯤꯗ ꯂꯩꯕꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯁꯨ ꯃꯄꯥꯝꯗ ꯍꯟꯈꯤꯗꯨꯅ ꯑꯕꯨꯡꯆꯥ ꯃꯍꯥꯛꯀꯤ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤ ꯃꯆꯦ ꯑꯍꯜ ꯑꯃꯗꯤ ꯃꯃꯥꯒ ꯍꯤꯡꯃꯤꯟꯅꯔꯤ ꯑꯕꯨꯡꯆꯥꯒꯤ ꯑꯄꯣꯛꯄꯤ ꯇꯣꯝꯕꯤꯁꯨ ꯍꯧꯈꯤꯕ ꯃꯥꯔꯆ ꯊꯥꯗ BP ꯁ꯭ꯇ꯭ꯔꯣꯛ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯂꯦꯡ ꯑꯣꯠꯄ ꯉꯝꯗꯅ ꯐꯃꯨꯡꯗ ꯂꯩꯔꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯇꯦꯡꯕꯥꯡ CMHT ꯑꯃꯁꯨꯡ ꯑꯌꯨꯁꯃꯥꯟ ꯚꯥꯔꯠꯀꯤ ꯀꯥꯔꯗ ꯄꯥꯏꯔꯕꯁꯨ ꯂꯥꯌꯦꯡꯕꯗ ꯃꯇꯦꯡ ꯑꯃꯠꯇ ꯑꯣꯏꯗꯦ ꯍꯥꯏꯔꯤ ꯃꯁꯤ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯁꯜꯂꯕꯅꯤꯅ ꯑꯩꯈꯣꯏꯅ ꯄꯩꯁꯥꯁꯦ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯂꯩꯇꯕꯅꯤꯅ ꯌꯨꯝ ꯏꯪꯈꯣꯜ ꯌꯥꯎꯅ ꯃꯥꯟꯇꯣꯞ ꯊꯝꯃꯀꯥꯟꯗ ꯑꯗꯨꯃꯥꯏꯅ ꯏꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯍꯧꯔꯒꯗꯤꯅ ꯑꯗꯨꯃꯥꯏꯅ ꯂꯥꯌꯦꯡꯕꯒꯤ ꯄꯊꯥꯞꯁꯦ ꯆꯠꯊꯈꯤꯕꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯍꯛꯁꯦꯜꯒꯤ ꯀꯥꯔꯗꯁꯦ ꯄꯥꯏꯔꯒ ꯂꯥꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗꯒꯤ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯆꯠꯆꯩ ꯃꯈꯣꯏꯗꯒꯤ ꯒꯣꯔꯃꯦꯟꯗꯒꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯍꯦꯟꯕ ꯂꯥꯛꯇꯦ ꯐꯪꯗꯦ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯑꯕꯨꯡꯆꯥ ꯑꯉꯥꯡ ꯃꯆꯥ ꯑꯅꯤꯕꯨ ꯃꯆꯦ ꯑꯍꯜ ꯁꯤꯂꯥꯅ ꯁꯦꯟꯅꯕꯇ ꯅꯠꯇꯅ ꯐꯤ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯜꯂꯒ ꯏꯃꯨꯡ ꯄꯨꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯕ ꯍꯥꯏꯕꯕꯨ ꯌꯥꯝꯅ ꯋꯥꯔꯦ ꯍꯤꯡꯕꯗ ꯏꯃꯥ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕ ꯏꯄꯥꯁꯦ ꯂꯥꯌꯦꯡꯅꯕ ꯍꯣꯠꯅꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯛꯏ ꯑꯉꯥꯡꯒꯤꯗꯤ ꯑꯁꯤꯒꯤ ꯃꯇꯝꯁꯤꯗꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯇꯕꯁꯨ ꯌꯥꯄꯣꯠꯇꯦ ꯊꯥꯏꯅꯒꯤ ꯑꯗꯨꯃꯥꯏꯅ ꯄꯨꯛꯂꯩ ꯂꯩꯕꯁꯨ ꯌꯥꯄꯣꯠꯇꯦ ꯀꯃꯥꯏꯅ ꯍꯤꯡꯗꯣꯏꯅꯣ ꯈꯜꯂꯨꯕꯗ ꯑꯩꯈꯣꯏ ꯂꯩꯐꯝ ꯈꯪꯗꯦ ꯍꯧꯖꯤꯛꯁꯦ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯋꯥꯕ ꯎꯕꯤꯗꯨꯅ ꯑꯔꯨꯟ ꯑꯣꯟꯇꯔꯄ꯭ꯔꯥꯏꯖꯦꯁ ꯑꯃꯗꯤ ꯂꯅꯥꯏ ꯃꯤꯑꯣꯏ ꯈꯔꯅ ꯃꯇꯦꯡ ꯄꯥꯡꯂꯝꯕ ꯅꯠꯇꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯃꯇꯦꯡ ꯄꯥꯡꯕ ꯂꯩꯇ꯭ꯔꯤ ꯒꯣꯔꯃꯦꯟꯅ ꯃꯁꯤꯒꯤ ꯀꯥꯔꯗꯁꯤꯗ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗ꯭ꯔꯕꯅꯤꯅ ꯊꯑꯣꯏꯕꯤꯗ꯭ꯔꯕꯅꯤꯅ ꯀꯥꯔꯗꯁꯦ ꯄꯥꯏꯕꯒꯤ ꯀꯥꯟꯅꯗ꯭ꯔꯕꯅꯤꯅ ꯃꯁꯤꯒꯤ ꯀꯥꯔꯗꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯄꯥꯜꯂꯤꯕ ꯁꯔꯀꯥꯔꯁꯤꯅ ꯀꯥꯔꯗꯁꯦ ꯂꯧꯈꯠꯄꯤꯈꯤꯕꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ ꯄꯤꯛꯂꯤꯕ ꯃꯆꯥ ꯑꯅꯤꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯋꯥꯅ ꯃꯃꯥ ꯌꯥꯎꯗꯨꯅ ꯃꯇꯝ ꯁꯥꯡꯅ ꯍꯤꯡꯂꯤꯕ ꯑꯁꯤꯗ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗꯒꯤ
ꯄꯤꯔꯝꯂꯤꯕ ꯀꯥꯔꯗ ꯑꯁꯤ ꯏꯃꯨꯡ ꯑꯁꯤꯗ ꯀꯔꯤꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯀꯥꯟꯅꯕ ꯄꯤꯔꯝꯗꯦ ꯍꯤꯔꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯨꯛꯅꯤꯡ ꯆꯪꯕꯤꯗꯨꯅ ꯏꯃꯨꯡ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯋꯥꯕ ꯑꯁꯤ ꯀꯣꯛꯅꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯍꯣꯠꯅꯕꯤꯔꯕꯗꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯊꯃꯣꯏꯗ ꯄꯦꯟꯖꯒꯅꯤ ꯄꯥꯎꯗꯝꯖꯔꯤꯕ ꯅꯥꯏꯔꯦꯁ ꯁꯒꯣꯜꯁꯦꯝ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯀꯩꯅ Education Minister Thoksom Rajesh Yamna Sugunugi Mai Thadok Lamlaba St. Joseph Higher Secondary School Yauna Primary School Singamasung Kaksing Kuno College Yangsen Kre. Minister Rajesh Yamna Lusimba Kangbu Aduna Kaksing District Laiba Shero Bengali Primary School Pangantabi Upper Primary School Wangu Laifam Awang Primary School Amasung Kaksing Kuno College Ta Changduna Hak Thengna Yangsen Ke. Minister Maruina Sugunu Damai Thadok Lamlaba St. Joseph Higher Secondary School Gi Mang Takraba Classroom Sing Yangsen Ke. School adugi father Oza Singa School adugi Ladiba Pibamgi Matang Dasu Kumna Wadi Sandaraki. Imphal West District Police Command ugi Timama Nelakatpa Section Taurangi Manung Sanna Naga Mapalgi Akoibada Tibumagi Tabak Sathagre. Imphal West additional ASP operation Eganisyam Saraman Miyang Makada Masinong Telpung Marigam in Fudagina Pung Mangagami Kun Manga forward Satagiba Tibumagi Tabak Aduda Mi Chom Marifu verification Sataki Maduda Masagi Saktak Se Sudabami Taramatoi Pagat Kibalina Makata Baguhang Pong Satanabagidamang City Police Station da Shinaki. Amuran Imphal East District Police Command ugi timam lakatpa sexual thaurangi manung sana Mahavali akoibada tibum kitabak sathakre. Imphal East ki additional ASP operation Kristatomi ki miyang makada ngasinong telpung mga maghaida gina taruk fawba sathaki ba tibum kitabak aduda miyoy marifurom verification sathaki. Friendship Right Koba Lup Amanangasi Brahmapu Aribam Laikai Dalaiba Girls Home da Selgi Mating Pangkre. Selgi Mating Adu Lup Asigi Thomi Singna Home Adugi founder the Kusunaki Bani. Amadi Lup Asina Lady Bamakaidi Laita Lai Tola Batara Singda Angba Mating Pangki Ganiso Heidi. CISG Council for Indian School Certificate Examination CISCE da Humanities Stream da India Pumbagi Om Subatara Kraba Singzamai Songtam Laikai Dagi Ningombam Tamfada Songtam Laikai Social Welfare Organization Gi Kutang da Speaker Waikam Sana Asamba Kudul Piki Badu Organization Asig Sirolamana Nungaiba Tagama Fungdurakli. Housing Nasino Gi Basanabi Pau. Kunmatu Super Silence Cup Veteran Football Tournament FVWA Mapal Kangzibong Amasong Pupu FC Pungdomba Mani Mai Pakre. Masi Kumalampak Artificial Stuff Ground da Sanakiba Football Tournament Asigi Tara Subalikta FVWA na Mapal Kangzibong na AVFA Akampat Papanjal Mari Anida Maiti Bapiki. Metsasida Mai Pakraba FVWA Mapal Kangzibong Sandaroy Kup Naingamna Metsasigi Ahanba Amadi Kunmanga Subamin Singda Panjal Ani Aduga Ariel Benjamin Amasung Amun Komna Mets Kitara Masunipan Subamin Singda Panjal Amam Sanke Mighty Oraba AVFA Akampat Ki Panjalani Aduna Metski Kuntranipan Masyankai Papan Subamin Singda K Premzin Amasung L Biju Kumar Anina Sanke Veteran Football Tournament Asigi Ngasisana Ki Pataramati Subalectana Pupu FC Pungdomam Gisandaroy and Novina Metski Mapan Subamasung Taramati Subamin Singda Panjal Ani Aduga L London na Metski ani Subamin Singda Panjal Amaga Sanduna VFC Team B Singjamaibo Panjal Ahom Sinoda Mighty Bapiki Salai Holdings Private Limited ki Senang Makada Maniba Veteran Football Association Sinduna Satariba Tournament Sida Team Kunmato in the League Round Amadi Knockout basis da Lamba Tongnari Tournament Sigi Hayeng Kumalang Park Artificial Ground da Taranthi Suba Masung Tarang Subalik Metsing Sanagani Ahan Sapam Tombi Singh Memorial Sub Junior Girls Interclub Football Tournament ICSA Iringbam Semifinal Sankre.
All Manipur Football Association gi miyang makhada lamdam asidagi afaba sanaroi kaya puthoknabagi panamda asan miyang thamduna sahi khuding lepaletana makhal makha kaya gi tournament sing pangthoktuna lakle ngasisu makhatana sathariba football tournament asigi mapal kangji bungda sanakiba tarahomdoi suba lekta ICSA erengbamna Eremang nupi masa sanaroi Elbiziana Metski kuntraomdoi niputaret amasung umudra subamen singda panjal ahum aduga El Silama sung babita anina Metski taramato yangkai subamen singda panjal amamam sanduna gripsa naurim thombu yama lakchana panjal manga sinoda maiti bapiki Satharliba football tournament sigi ngasi sanaki batara mari suba lektana SSC sector gi nupi masa sanaroi Kim Doitingna Match ke kutrani pana masung humpu subamen singda panjal ani thau thamai banbo panjal ani sinoda maiti ba pibangam ke nibi masagi timma pana group ani thona khaidokuna sanari ba football tournament sigi hayang sanaga da batara manga subamen lekta SSC sector amadi ESU wangkhaiga tarataruk subal lektana kripsa nawrim thong masung thau thamai ban ani lama tamodagani Mangaso VSO Trophy Football Tournament ta Maira FC Texas Mamadi Tangkol FC Texas Mani Mai Pakre Kongjom Circle Veteran Sports Organization Sinduna Thasigi Amadagi Texas High School gi sanabung amadi Texas Kangji bung Singtham Sapam amasung Sangai Thel Sangthel Ngakpigani Sangai Thel sanabung satariba Football Tournament sigi ngasi sanaki ahan balik amada Maira FC Texas na Real FC Langathel bu Panjal Mari ani da maiti pa bibungam ke mesasi da mai pakraba Maira FC Texas gi sandaroi Gauro Garnando Johnson amasung Patrick na Mets kintara Mari Kolumdoi kutrama panama suni phusba men sing da Panjal awam sanki sanduna maiti ora Real FC Langathel ba Panjal ani amaduna Mets ki konmanga amadi kutrama suma men sing da dana amasung nanau ani da sanke Sathariba football tournament sigi ngasi sanakiba ani subalektana Tangkol FC Texas gi sandaroi pritamna Metski tarahomdoi taramanga kuntaret kuntra taruk niputaruk amadi yangkai sumamen singda panjal taruk aduga tombana Metski niputare sumamen ta panjal amaga chanduna TMSA Texas mo panjal tarit ahumda yaman lakchana mai biki Metsi da mai theora TMSA Texas gi panjal ahum aduna Metski kunmanga masukumapan sumamen singda Prem Kumar na san ki bolena Metski ni pumati sumamen sing minetana Rosan na panjal amaga san ki Tim kuni thoina group mari thona khaidok tana sathari ba football tournament sigi hayeng makhata balik match ahum sanagani ISTV ga kanoga je Taruk Suba Men's Open Case Prize Sebakta Crow Championship nga solution kre hari Apokpa Lining Thau Sports Association Top C5 gi sanabung danga si sanakiba Championship Final Match adu da LSA Team B Top C5 na MPSC Team B bo point kunmathoi nipan tarahomdoi kunmathoi masu kunmathoi taramari da maiti papiram laga sathakiba Championship asige champion bangam ki Sathakiba Championship asige nga solution bagi achamba thauram amada NPP gi General Secretary Organization gi thau puriba case loken amasung Apokpa Lining Thau Sports Association Top C5 gi thau puriba miyoi kayana mako mathang tarba sanadori sing amasung team singda mana matum kaya kodol tamki Thasigi manga dagi Apokpa Lining Thau Sports Association Top C5 na sinna sathakiba Sebakta Crow Championship asida team tarana group ani thongna khaidukna saru iyaki haina Championship asige convener na thadorakpa Zero lemon kangalakli. How's the Arabada Moraba Pomana Miam the Pizzeri? Miam the Sanadri Haidari Balupatara Sapi, Sandi, Sanadabalate, Koenasi, Miam the Lobu, Bangness Luxury Haina, All India Bank Office Confederation of Fungali. Numit Kayani, Lokatana Sengdok, the Leramba in Fall City, Amodakai Sing Arang Namidang, Mahut Minister Siam Kumama Samakiauna, Sengdokre. Mahiru Singh Tindok Tinjin Tauba, School Vian Amada Sakandava Sing and Nomai Capsule Lambaki Taudopo, Yaninda Fongdok to Na Amstagi, Taumi Singna, Wakan in Fam Satakre. Amasong National Award Pamangam Kraba Lamdamasiki Kusai Polam Sunny Hena Pantobi.com na Iyong Haiba brand name da Malim Kaitil da Mai Park na Kungdabang.